Manipur ki irang India lenga ki proxy war na ohelakpani lamjathang. Manipur da thokliba wathok asi India lenga ki proxy war na maram oiduna thoonbani haiba ngasi di miyamna khanglei Manipur da kuki haiba furuf amata leite lal haulo mayam pusilaktu ngasi di lamdam asida chauba irang thogalakli haina Thadou inpi Manipur ki General Secretary Michael lamjathang hafkif nam phongdokre. Ngasi kokomina seduna pangthokkiba Manipur kanba khongchat ki thau ground da pangthokpa miyamgi mifamda Michael lamjathang hafkif na wafam adu phongdokkibani mahang hai Manipur kansi hairabadi Manipur da yellow furup oiriba sing asi punsinduna khanaminaba mathau tai lamdam asida changlakliba yellow minattaba sing National Register of Citizenship NRC chathaduna masak khangdoktuna makhoibu maramdamda halankraba matung ipa ipuna thambirama lamdam asi kanba ngamgani Burma Bangladesh na chingba leibak singdagi changsilakliba miyam yokhatuna thamliba asi toktuna mitop khandoknaba honarasi narcotic business tagi fanglakpa senfam kharana mapangal kangkhaldaklaba matung Manipur thugainaba honarakliba khongthang asi India lengana khangadabani Adubu Manipur thugaiba pambasing asida mateng pangsinduna lamdam asi machetana thugainaba honarakli ngasidi kanana yellow mino haibadu khangnarakli chingda leiriba yellow mi Thadou gi furufta narco terrorist singna nongmai chindol onsenduna namthaduna thambiri kokomi gi luchingba singna yellow furuf ama oiriba Thadou furufna thengnariba khudongchadaba kaya asi khangbiduna mateng pangbirakpagi damak thagatpa phongdokchari Manipur kanbada Thadou furuf kisu chawraba thodang lei Manipur gi Mayokta leiriba sing kanano haibadu punna khandokminasi lamdam asida kuki kanano haibadu thidokminasi tasengna hairabadi Manipur da kuki haiba furuf amata leite wafam asi miyam puna khangminasi Thadou Paite Mar hariba furuf sing asi Manipur gi yellow furuf ni yellow furuf sing Meeoi sing lamdam asida masagi mayumda halakna bahonabada miyamna sumateng pangbiyu hojik tholiba irang asi loishinduna mausagi punsida hanjuna bahonabada Thadou furuf su hanba leitana thodang logani Idea of Manipur da thajabaga loina ipa ipuna thambiramba Manipur kan bahaibasi da Thadou furup su chauna saruk yagani haiki kuki terrorist sing na hat khabari sikantagi nungsinabi psychiatric ward ta layengli Kuki terrorist sing na tamthina thasgi kungama thoi da hat kiba mayang lamam risikantagi nungsinabi Churachandpur dagi chingnu hafki wakal gi laina namaram oiduna Churachandpur district hospital gi psychiatric ward ta layengli hari di printa phongba paugi matung ina chingnu hafki asi wa fawba ningthina ngangdana chaba thakpa yadaduna layeng chathaduna leiri ma ka khangnaba mayang lambam risikanta asi laikhidrabagi matungda fiba masi oirakhibani imung manunggi Meeoi singna phongdorakpagi matung ina doctor singna haibada mahak asi thokriba thaudo adugi nungaitabana maram oiduna acute depression nari wari sananaba honarabasu hojik fawbagi oina ngamdri fagalaknaba honabada matam khara changkhigani Maki machena pung khara kanaraga hakchang nungairabra hangba matamdasu mangak haiduna nungaitabagi mawong sing ulakli Aroiba oina mahaki nungsinajaba mayang lambam risikanta asi khulai paiba singi makhut chanduna laikhraba matungda karigumba mahak phatkhrabasu maki hakchang adu Churachandpur da fumbiyu haina phongdoklamki hari laikhidraba matungda su khudakta asi bakchang police singda pikhide maramdi chingnu hawkifna risikanta ki thawai yauraba hakchang adu maki khul tuibongda leiron chanba pamki adu risikanta ki hakchang adu Kakching district ta leiba maki masagi mayumda aroiba mathong mangam pangthokraba matung chingnu hawkif asi psychiatric ward ta laing chathaba haurakibani panba yabadi hariba miyat asigi matangda thijin humjin Damakta case asi National Investigation Agency NIA da transfer tawduna thijinbagi thabak chathaba haukrabani hojik phawbagi oinadi thawdo asiga mari lainana mi faba natraga atokpa action sing lokhatpagi thabak amata leitri social media platform sing da su thawdo asiga mari lainana mi hat asi kanana oiramgani haibigi matangda wafam kaya phongdoknari risikantagi imungna su jingnu hafki basi faduna wahang pawong tawnaba taksin kibasu laikre kuki militant singi mathakta action lokhanaba taksin kre Jeme Liangmai Rongmai Amadi Inpui Furup Singi Oiba Joint Travel Council JTC Manipur Central Amadi State Government da Kuki Militant Singi Mathakta akanba action lokhanaba taksin kre JTC na Manipur gi Governor gi miyeng makhada Union Home Ministry da pisin kiba memorandum aduda pallibadi KNF ki luchingba Tiger Kip Gen Thangboy Hauten Thang Kip Gen na haukiba January 12 2026 ta Kangpopi District ki Ireng Fulong Khul da leiba Naga Micham Singbunong mai na kapani amadi Khulmai thagani haina ki halaki nungthil pung ani taba matamda am kuki militant kontra rom na ireng naga khulrom da mi singbu ki hanaba changlakpaga loina fibam yamna lure KNF asidi government ka su tawnari balup amani hari Tiger Kip Gen amadi KNF Kader Singi Mathakta January 12 2026 ta FIR ama file tawkre Liangmai Naga Council na su Union Home Minister Governor GGP NIA amadi Secretary Advisor da petition pisin kre Wari oina IDP yauna Meeoi lising kayana saruk yaduna kokomigi Manipur kan makhong chachat kre kuki militant singa tawnari basu handokadabani yauna warif nipan lawkre
Kokomina sinuna pangthokpa Manipur kanba khongchatta lamdam asigi furupcha lising kayana saruk yaduna mai pangna pangthokre tongan-tonganba warif nipansu miyamgi mifamna amata oina lawminakre rally asida saruk yanabagi-damak tongan-tonganba furupki mioising yauna tongan-tonganba maikei kayadagi yamlaba miyamna Kwakaithel Thongnauzam leikaida leiba tidim ground tamna laknaki miyam adugi marakta lamdam asigi tongan-tonganba hiramda saknairaba mioi kayasu yaukibaga loinana mahairoi tongan-tonganba luf maira paibi ima ibel amadi irang asida lanjinariba miyamna saruk yaki Ayuk pung tara tabada tidim ground dagi kokomigi thaumi singna luchingduna Manipur kanba khongchat haina thaba banner amagi makhada rally edu khongsan bahuki maduda do not balkanies Manipur Indiana Manipur thugaina ba yaroi resettlement IDPs to their home stop proxy war haina thaba placard kaya rally edu da saruk yakiba singna sijinaki amadi Manipur gi apun basaktam nga kadobani long live Manipur haibana chingba kholaw kaya sulauki khongjang adu tidim lambi da laktuna Kaisampat junction dagi wahengbam laikai taba lambi tamna chatki maduda su lambi gi naget ta leiramba miyamna khongchat adu da saruk yabagi achauba mami taki Wahengbam laikai dagi naga mapal paring da chatuna khuyathong fauraba matung thangmaiban gi thau ground da khongchat adu gi lamthung pham oiki loina na mafam aduda miyam gi oiba mifam amasu pangthok tuna tongan ba warip nipan su lauki Khongchat aduda saruk yakiba tongan ba mafam singda laikai gi volunteer singna miyam da ising fangan ki khongchat loi singna masang ngamgadaba yaurakpa matamda emergency medical care pinaba lengaki health department private hospital ambulance service Tauriba singna lambi gi mafam kayada ambulance thamduna mathau tauki loina miyam gi khongchat manungda pamdaba thodok thoktanaba state amadi central force singna ngaksen ki Ngasigi mifam aduna warif Nepal sulauki warif sing adudi su khudakta lauthokadabani su gi mingda kuki lalhauba singna tawning bada tawhalliba si khudakta lepkadabani amasung matik chaba action lawgadabani Indiana Manipur da thokliba irang asibu aranba wari singbul amada puthoktuna kanglupki irang ni haiba propaganda asi khudakta lepkadabani amasung kanglupki irang gi mingda miyangi fangpham thokpa haksing matpa amadi tasing na Temsing na bakudakta lepkadabani ahum subada IDP singi akaknaba policy sing semduna amadi akaknaba matamgi manungda masa-masagi mayumda hanjulhangadabani loina na IDP singbu luna chana tawbibaga loina na makhoibu section na ngakpi senbigadabani mari subada chinkuki narco terrorist singi cross border terror activists sing lefangadabani makhoigi cross border network sing thugaibaga loina na illegal infrastructure sing lokthokadabani Manga subada constitution na piriba miyamgi hak amasung lengak fangalu loinana transparency and accountability leiba governors athuba matamda lehengadabani taruk subada Manipur gi territorial amadi administrative integrity ngaktuna thamgadabani Manipur miyamgi democratic right amasung mandate India government kai khumnagadabani Taret subada Manipur da NRC natraga masiga manaba mechanism athuba matamda paikhatuna lisangsina India government ayaba piduna sangsil halakhiba mitop sing khandokadabani nipan subada Manipur miyamna national highway singna maningtamna chatpa yadana leiriba ase India government na khudaktegi chatpa yahanaba honagadabani haiki Bengaluru gi baragika amada Assamese macha mari siraga leiramba thengnakhre yamna chingnaningai oibada natuna Thamoi sokningai oiba thaudo amada thonglon sinba baragika amada naha mari puna siduna leiramle hariba thaudo ase Bengaluru rural district ki manung chanba Mutsandra area da leiba baragika amada thokibani leikidraba naha mari adu Assam dagini makoi mari mak manak nakpada leiba Coca-Cola warehouse ta thabak taruraga baragika adu da puna leibinabani hari leikidaba sing adugi maming Jayanta Sinte Khagishore Narendranath Tai Dr. Tai Thamadi Dhananjoy Tai Kawi Thaudo aduga mari leinana Bengaluru Rural Superintendent of Police Chandrakant na phongdokhibada thaudok thokfamgi manak nakpada leiba mioi singna pau pirakpadagi mahak masamangna luchingwa police team ama mafam aduda chatuna yengsinkhibaga loinana thijinbagi thabak chathari asiba hakchang sing forensic examination amadi postmortem tawnaba honari haiki election da mai paklabadi illegal immigrant pumnamak tanthokani Amit Shah lakadoriba Assam Assembly election Chief Minister Himanta Biswa Sharma na lamjingna BJP na chathagani BJP na ahumlak suba oina mai paklabadi state asida leiriba illegal immigrant ayava yauduna changlakpa mioi khudimak masak khangdoktuna India dagi tanthoklagani haiki Khanikar playground da pangthokpa chauraba rally amada wangang laduna Amit Shah na Congress po akanba mongda marasiki mangna hai Congress na election da mai paknabagi dama illegal migrant sing bukhulai oina sijinari vote bank politics ki dama Congress na illegal immigrant bu sawgatuna Assam da sasan tawnaba honai haiki
ꯃꯍꯥꯛꯅ ꯍꯥꯏ ꯉꯁꯤ ꯑꯁꯥꯝꯒꯤ ꯑꯅꯤꯁꯨꯕ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯊꯥꯖꯕ ꯄꯤꯔꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯂꯝꯖꯤꯡꯗꯨꯅ ꯕꯤꯖꯦꯄꯤꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯔꯕꯗꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯟꯗꯣꯛꯇꯨꯅ ꯑꯁꯥꯝꯗꯒꯤ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯂꯝ ꯍꯦꯛꯇꯔ 1.26 ꯂꯥꯈ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯅꯤꯡꯊꯤꯅ ꯂꯧꯊꯣꯛꯄ ꯉꯝꯂꯦ꯫ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯑꯁꯥꯝꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯄꯤꯔꯛꯄ ꯆꯩꯊꯦꯡꯒꯤ ꯃꯥꯌꯣꯛꯇ ꯂꯧꯈꯠꯂꯤꯕ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁꯧꯒꯠꯂꯤ ꯍꯥꯏꯈꯤ꯫ ꯑꯃꯤꯠ ꯁꯥꯍꯅ ꯃꯤꯌꯥꯝꯗ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯑꯁꯥꯝꯒꯤ ꯃꯤꯌꯥꯝꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯇꯧꯔꯤꯕ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯆꯦꯟꯖ ꯑꯁꯤ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯁꯤꯡꯗ ꯆꯥꯎꯔꯕ ꯋꯥꯔꯨ ꯅꯨꯡꯂꯨ ꯀꯌꯥ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯃꯔꯝꯁꯤꯅ ꯕꯤꯖꯦꯄꯤ ꯈꯛꯇꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯊꯤꯡꯕ ꯉꯝꯒꯅꯤ, ꯑꯇꯩ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯩꯉꯥꯛ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯁꯥꯝꯒꯤ ꯕꯣꯔꯗꯔꯁꯤꯡ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯒꯤꯗꯃꯛ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜ ꯑꯃꯁꯨꯡ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯙꯦꯃꯥꯖꯤꯒꯤ ꯀꯥꯔꯦꯡ ꯆꯥꯄꯣꯔꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 10ꯁꯨꯕ ꯃꯤꯁꯤꯡ ꯌꯨꯊ ꯐꯦꯁꯇꯤꯚꯦꯜꯒꯤ ꯂꯣꯏꯁꯤꯟꯕ ꯊꯧꯔꯝꯗꯁꯨ ꯑꯃꯤꯠ ꯁꯥꯍꯅ ꯃꯤꯌꯥꯝꯗ ꯕꯤꯖꯦꯄꯤꯕꯨ ꯁꯧꯒꯠꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯕꯤꯖꯦꯄꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯃꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ, ꯂꯣꯏꯅꯅ ꯕꯤꯖꯦꯄꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯕꯤꯅꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯂꯦꯛꯁꯟ ꯃꯅꯨꯡꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ 100ꯒꯤ ꯃꯊꯛꯇ ꯇꯧꯈꯤ, ꯁꯤꯚꯤꯂꯤꯌꯟ 150ꯒꯤ ꯃꯊꯛꯇ ꯍꯥꯠꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯁꯥꯁꯟ ꯇꯧꯔꯤꯕ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯍꯟꯗꯛ ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯃꯅꯨꯡꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ 100ꯒꯤ ꯃꯊꯛꯇ ꯆꯠꯊꯗꯨꯅ ꯁꯤꯚꯤꯂꯤꯌꯟ 150ꯒꯤ ꯃꯊꯛꯇ ꯍꯥꯠꯈꯤ ꯍꯥꯏꯅ UN ꯔꯥꯏꯠ ꯑꯣꯐꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨ ꯐꯟꯗꯥꯃꯦꯟꯇꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯈꯣꯡꯒꯥꯎꯅꯕꯗ ꯅꯠꯇꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯕꯣꯝꯕꯤꯡ ꯆꯠꯊꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯍꯥꯠꯈꯤ꯫ ꯖꯦꯅꯦꯚꯥꯗ ꯔꯥꯏꯠ ꯑꯣꯐꯤꯁꯀꯤ ꯃ꯭ꯌꯥꯟꯃꯥꯔ ꯇꯤꯝꯒꯤ ꯂꯤꯗ ꯇꯧꯔꯤꯕ ꯖꯦꯝꯁ ꯔꯣꯍꯦꯠꯍꯥꯚꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ 2021ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯔꯛꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥꯡ ꯆꯍꯤ 2025 ꯑꯁꯤꯅ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤ꯫ ꯏꯂꯦꯛꯁꯟ ꯅꯨꯃꯤꯠꯇ ꯐꯥꯎꯕ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯃꯤꯑꯣꯏ 150ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯤꯒꯔ ꯑꯁꯤꯗꯒꯤ ꯍꯦꯟꯒꯠꯂꯛꯄ ꯌꯥꯅ ꯂꯩ꯫ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 22ꯗ ꯀꯦꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯕꯥꯃꯣ ꯇꯥꯎꯟꯁꯤꯞꯇ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯁꯤꯚꯤꯂꯤꯌꯟ 50ꯒꯤ ꯃꯊꯛꯇ ꯍꯥꯠꯈꯤ꯫ ꯏꯂꯦꯛꯁꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯣꯒꯤ ꯃꯈꯥꯗ ꯅꯨꯄꯤ-ꯅꯨꯄꯥ ꯄꯨꯟꯅ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯛꯇ ꯐꯥꯖꯤꯟꯈꯤ꯫ ꯃꯔꯛꯁꯤꯗ ꯑꯦꯁꯤꯌꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤꯅ ꯕꯦꯛ ꯇꯧꯕ ꯄꯥꯔꯇꯤꯅ ꯃꯄꯨꯡ ꯐꯥꯕ ꯃꯦꯖꯣꯔꯤꯇꯤ ꯐꯪꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯍꯥꯏꯔꯤꯕ ꯃꯤꯈꯜ ꯑꯗꯨ ꯁꯛꯈꯪꯕ ꯇꯧꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯁꯥꯎꯊꯏꯁꯠ ꯑꯦꯁꯤꯌꯥ ꯅꯦꯁꯟ ꯑꯦꯁꯤꯌꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯈꯜ ꯑꯗꯨ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯅꯝꯐꯨ ꯁꯥꯁꯟꯗ ꯆꯠꯊꯈꯤꯕ ꯑꯣꯏꯕꯅ ꯁꯛꯈꯪꯕ ꯇꯧꯔꯣꯏ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯆꯔꯕꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯂꯤꯇꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯇꯣꯞꯄ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯤꯠꯀꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯔꯤꯖꯥꯔꯚ ꯁꯤꯠ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯐ꯭ꯔꯤ ꯑꯦꯟꯗ ꯐꯦꯌꯔ ꯑꯣꯏꯈꯤꯗꯦ꯫ ꯃꯤꯈꯜ ꯑꯗꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯁꯦꯁꯟ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯌꯥꯅꯕ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ UN ꯑꯃꯁꯨꯡ ꯑꯦꯁꯤꯌꯥꯟ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯈꯜ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯕꯁꯨ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯕꯦꯛ ꯇꯧꯕ USDPꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯋꯔ ꯍꯥꯎꯁꯀꯤ ꯑꯄꯨꯟꯕ ꯁꯤꯠ 262ꯒꯤ ꯃꯅꯨꯡꯗ 232 ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦ, ꯑꯗꯨꯒ ꯑꯞꯄꯔ ꯍꯥꯎꯁ ꯁꯤꯠ 183 ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯅꯨꯡꯗ 104 ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫